Hꯧzik Coronagi matungda yam kanna sandorakliba laina amakak thorakli mamingna MonkeyPox kawi masi tarai ba laina nate yamna tamthiba laina amakakni World Health Organization WHO na laina asibu pictrivigi oiva Global Health Emergency haina lauthokre laina asina naba amadi sibagi mi masing sum nongmagi hengalakli laina asi karino aduga somna kibagi mathau tabra laina asidagi haibadu ngasigi video sida nainasi MonkeyPox asi karino Masi virus amana thokanba laina amani MonkeyPox virus hairiba asina thokanbani laina asigi symptoms kari no haibadi laina asi narabadi kari uba fangi hakchangda ahanbada hakatchaba ani subada laihau tauba ahum subada khanau naba mari subada kok sikpa manga subada masalda yamna naba amadi hakchangi nangan naba amasung hakchangbu chokthaba aduga lymph nodes da pombana singba symptom asi uba fangi aduga symptom asi yamdrabada hapta anidagi na mari faubadi uba fangi aduga anaba kharadadi yamna kui MonkeyPox asi matau karamna sandorakpano laina asi communicable oi haibadi anaba amadagi nadaba amada contact taubada haibadi paiba amadi thengbana chingba singda sandoi aduga firol mompak fidak fadi amadi yatum syringe chingba waina badagi su sandokpa ngami laina asi sadagi su miwaibada sandoi aduga mabukangbi mamana laina asibu poktriba macha aduda su sandokpa ngami laina asi ayamba matamda African countries ta ngakta nagali adubu laina asi haujikti vaccine dagi ngakthokpadi ngamlakli 2023 January dagi hauraga ngasi fawbada mioi yamdrabada lising amaga chama chani romdi sure laina asi dagi siba ayambana angang ngaktani Aikhoigi oinadi laibag yamna phabani haujiki oinadi India amadi thangnaba neighboring countries singdadi laina asi nabagi case kaya laitri scientists na hairi laina asi thingba ngamgani haina aduga corona tauna laina asi nungsitagi di sandokpa ngamde amaga thengnaba matamda khaktani sandokpa ngamliba mayam ngasigidi MonkeyPox ki video asi saida losinjarage kanaba fangbiragadi like subscribe amadi comment soidana tawbiramu mathangdasu asigumlaba kanaba video mayam ama thagajarake thank you